와클 그대로 가자. 남기다 막 보여드리시 자 가자. 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 ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯥꯖ ꯁꯦꯝꯕꯤꯅꯕ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤ ꯀꯅꯥꯝꯕꯨ ꯂꯩꯇꯦ ꯑꯁ ꯑꯩ ꯇꯅꯥꯃꯦ ꯌꯥꯎꯅꯕꯅꯦ ꯑꯥꯗ ꯀꯣꯆꯤꯡ ꯃꯐꯝꯗ ꯑꯣꯖꯥ ꯎꯅꯕ ꯆꯠꯂꯨꯗꯨꯅꯦ ꯑꯁ ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯑꯣꯏꯔꯦ ꯅꯣꯏ ꯑꯣꯖꯥꯗꯣ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤ ꯆꯣ ꯉꯥꯏꯍꯥꯛ ꯂꯩ ꯂꯥꯛꯑꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯕꯨ ꯑꯩ ꯍꯧꯗꯣꯛꯎꯒꯦ ꯍꯟꯗꯣꯛꯁꯦ ꯑꯩ ꯆꯠꯀꯦꯁꯦ ꯉꯥꯏꯈꯣꯃꯤ ꯅꯣꯏ ꯑꯣꯖꯥꯗꯣ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯉꯥꯛꯇꯪ ꯂꯩꯒ ꯂꯥꯛꯑꯣ ꯃꯁꯤ ꯅꯥꯍꯨꯝꯗ ꯄꯥꯛ ꯊꯥꯗꯅ ꯅꯄꯤꯔꯣꯅꯤ ꯅꯨꯄꯥ ꯁꯥꯕꯤ ꯃꯁꯤ ꯉꯥꯡꯁꯦ ꯄꯤꯛꯇ꯭ꯔꯨꯁꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯤꯅꯣꯕ ꯏꯁꯤꯡ ꯍꯩꯖꯟꯒꯦ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯄꯤꯛꯀꯅꯥꯎꯗꯣ ꯈꯪꯅꯦꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯅꯪꯒꯤ ꯄꯥꯜꯂꯤꯅꯤꯀꯣ I say, no disturb you go. I sleep. ꯍꯩꯃꯥ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯝꯅꯗꯕ ꯏꯪꯂꯤꯁꯁꯦ ꯑꯃꯨꯛ ꯍꯧꯔꯦ Hey,
I sleep 10 o'clock. I get up 10 o'clock. ngasi나 사오락더네 누빠 밥먹다 이러자니까 난 강리바 아스 ngasi 뉴스다 anga ama paratam bigiba aduga ai tak chatsu tokhokeba haima sorry 아이디 앙앙 그이노다 명원에 이싱가 있을라가 앙아 너무 하이비리지보 에라 미는 소리 하디 꼭도 마다 아무니 니시디 누파라 누파나타 거리면 우지기다 야래 야래 아도 아코이 타고 까나 오나바 라코노 시부 어자 또 복귀 김나또 마네 시다 가감 자고 범 레이브라 레이네 또 마이카 솜다니 짱어 빠끼잉이 누차. 누차. 너는 안타나 이거 잡아. 아이 가기네. 아이 가. 이러면서 이제 그 라이 허리는 소이 버리면 아, 봐봐. 무슨 소리야? 너라 그냥 이거 다 먹어 사야 뭐. 아, 무슨 소리야? 바이 아스 아야 마이네 도만드레 아이실라게 또 범다 에라! 두란. 깜칼로네. 그냥 양뚜한 편하라네. 얼른 나와, 양뚜 듣는 게 아니네. 라라라, 성슬아. 라, 성슬아, 왜? 라, 왜? 아, 너무 욕비려 되나? 여래 미기 마윰다 숨 레이톡ಪꯗꯣ 누가이럭뜨드나 윰등 여러가 로이레 하이드나 헥다 라아버니네 아도 낭기에 마룹 아마 라가니 하이버두디 락라브라 tamulah barum dah iruzari. 마마두네 온동나 루네 시나라크라바자 Tamu. Intem. Lu idri bami. 하이 하이 발리아리 빡자이다 낭기 쿠데이두가 ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯇꯥꯏꯌꯣꯟꯅꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯃꯊꯦꯜ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯑꯁ ꯍꯩꯃꯥ ꯌꯥꯝ ꯄꯛꯆꯩꯅ ꯁꯤꯗꯤ ꯈꯨꯗꯩ ꯑꯁꯤꯒ ꯌꯥꯝ ꯆꯥꯛꯏꯃꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ Osh. ꯕꯣꯏ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ Mo kawi. 마모 마모 ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯃꯥ ꯁꯤꯔꯦ ꯀꯩꯗꯧꯔꯒꯦ 띵어 아싸 지금 스타일 지금 ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ 그이노 ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯅꯁꯝ ꯁꯃꯥꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯨ 그이도록이 ꯈꯨꯠꯅ ꯍꯦꯛꯇ ꯇꯧꯒꯦꯀꯣ ꯀꯔꯤ ꯁꯝꯍꯥꯠꯅꯣ ꯁꯤꯕꯨ ꯁꯤ ꯁꯨꯃꯥꯏꯅ ꯃꯅꯥꯝ ꯇꯥꯅ ꯍꯥꯠꯄ ꯌꯥꯗ꯭ꯔꯣ ꯏꯁ ꯈꯥꯎ ꯈꯨꯌꯥꯟꯒꯁꯤ ꯌꯦꯡꯉꯨꯅꯦ ꯆꯠꯂꯍꯦ ꯁꯦ ꯁꯣꯝꯗ ꯌꯥꯜꯂꯣ ꯃꯉꯛ ꯁꯝꯒꯥꯁꯤ ꯐꯨꯜꯂꯦ ꯐꯨꯜꯂꯗꯅ ꯁꯣꯔ ꯍꯣꯟꯕ ꯌꯥꯕ꯭ꯔꯥ ꯅꯪꯕꯨ 야이나 ꯌꯥꯏꯌꯦꯅꯦ 마사지가 아스 야르시 세 시 남절로 만웅다 스마트 오이디에바 만웅도 남절로 해 야르시. 또 아디 오이라디 까이구 말레바 마사지가 빡디에 빡드나 ꯆꯠꯂꯍꯦ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯨꯡꯁꯥꯕꯨ ꯊꯤꯔꯨꯔꯦꯅꯦ 나트디 이용네 마기 드레스지가 헤어 스타일지가 베쿠얀지가 아이 코이디 톨럭분이 하버디 까이제기 ꯅꯪꯁꯤꯗꯤ 닝템 너하기 스터디나 그럼 떠리바 바바 아둠 아이 강이다 너코이나 까리까리 떠리버게 하이버세 아이 로이나 강이
ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩꯒ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯃꯤꯅꯤ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯅꯍꯥꯛꯇꯤ ꯊꯥ 5 ꯐꯥꯎꯕ ꯐꯥꯔꯝꯈꯤꯔꯣꯏ ꯅꯄꯥꯒꯤ ꯊꯕꯛꯇꯣ ꯃꯍꯨꯠ ꯍꯟꯖꯤꯜꯍꯧꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥꯅ 이자세 ꯂꯧꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕꯅꯤ ꯅꯪꯒꯤ ꯈꯟꯕꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯝꯕ ꯌꯥꯕꯗꯣ ꯅꯃꯥꯅ ꯇꯧꯈꯤꯗꯕꯅꯤ ꯄꯦꯟꯁꯤꯜ ꯈꯖꯤꯛ ꯈꯛꯇꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕꯁꯤ ꯑꯗꯨꯅꯅꯦ ꯅꯪ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ 이bungo ꯐꯔꯦ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ ꯅꯤꯡꯊꯦꯝ ꯅꯪꯅ ꯆꯥꯕꯁꯦ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯊꯥꯖꯅ ꯆꯥꯔꯤꯁꯦ ꯅꯨꯄꯥꯗꯧꯅ ꯖꯣꯕ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯃꯥꯏꯅ ꯆꯥꯎꯋꯦꯕ ꯑꯁ ꯌꯥꯔꯦꯕ ꯏꯟꯗꯣ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯤꯅ ꯇꯥꯅꯤꯡꯅꯤ ꯈꯪꯗꯦ ꯇꯥꯅꯤꯡꯉꯣꯏ ꯈꯪꯗꯦ ꯌꯥꯏꯊꯣ ꯆꯠꯍꯦ ꯑꯩꯉꯣꯟꯗ ꯏꯟꯗꯣꯟ ꯒꯥꯏꯅ ꯃꯁꯛ ꯑꯁꯤꯒ ꯁꯥꯕꯧ ꯍꯦꯛ ꯃꯥꯟꯅ ꯅꯪ ꯊꯣꯛꯂꯣ ꯊꯨꯝꯃꯛꯇ꯭ꯔꯕ ꯍꯣꯃꯣꯒ ꯅꯣꯏ ꯀꯥꯎꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯗꯤꯅꯦ ꯌꯦꯡꯉꯣꯏ ꯍꯣ ꯈꯣꯏꯃꯨ ꯂꯝꯗꯪꯕ ꯈꯣꯏꯃꯨ ꯀꯤꯖꯩ ꯑꯩꯗꯤ ꯀꯤꯖꯩ ꯃꯌꯥꯝ ꯂꯥꯏ ꯍꯔꯥꯎꯕꯒꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯇꯝꯕꯤꯕ ꯆꯠꯀꯗꯧꯔꯤꯕ ꯈꯜꯂꯕ ꯀꯩꯅꯣ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯆꯥꯛꯇꯤ ꯀꯅꯥ ꯊꯣꯡꯕꯤꯕ ꯆꯥꯛ ꯊꯣꯡꯕꯩ ꯋꯥꯔꯣ ꯌꯦꯡꯉꯣꯏ ꯅꯝꯕꯔ 1 2 3 ꯅꯈꯣꯏ ꯑꯍꯨꯝꯅꯅꯦ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯇꯧꯅꯒꯗꯕ ꯈꯪꯉꯕ ꯇꯥꯔꯦꯗꯅ ꯍꯥꯏꯁꯦ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯅꯕꯥꯅꯤꯅ ꯑꯣꯏꯒꯗꯕ ꯆꯥꯛ ꯊꯣꯡꯕꯗꯤꯅꯦ ꯅꯨꯄꯤꯒꯤ ꯊꯕꯛ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯅꯨꯄꯥ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯤ ꯗꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯀꯀꯥꯝꯆꯥꯅꯦ ꯑꯩꯈꯣꯏ ꯇꯥꯎꯅꯦ ꯏꯇꯥꯎꯒꯥꯏꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯐꯅꯕ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯇꯧꯒꯅꯦ ꯆꯥꯛ ꯊꯣꯡꯒꯗꯕ ꯅꯈꯣꯏ ꯑꯅꯤꯅ ꯐꯅꯕ ꯍꯥꯎꯗ ꯄꯣꯠꯅꯤ ꯑꯩꯅ ꯊꯣꯡꯕꯁꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯊꯣꯡꯕꯅꯤꯅꯕ ꯀꯀꯥꯝꯆꯥ ꯀꯩꯅꯣ ꯇꯪꯈꯥꯏ ꯑꯁꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤꯁꯤꯕꯨ ꯀꯅꯥꯅꯣ ꯉꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩꯅ ꯃꯔꯨ ꯑꯃ ꯆꯥꯛ ꯊꯣꯡ ꯍꯩꯇꯕꯅꯦ ꯃꯁꯤꯒꯤ ꯀ꯭ꯋꯥꯡꯋꯥꯏ ꯐꯥꯄꯤꯁꯤꯗ ꯃꯔꯨ ꯑꯃ ꯏꯁꯧꯒ ꯂꯥꯡꯉꯗꯅ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯇꯥꯕꯅꯤꯅꯦ ꯑꯁ ꯅꯤꯡꯊꯦꯝ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯚꯥꯏ ꯅꯪꯒꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯥ ꯅꯨꯡ ꯐꯨꯠꯂꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣꯃꯤ ꯅꯨꯄꯥ ꯊꯣꯡꯉꯣꯃꯤ ꯑꯉꯥꯡ ꯆꯥꯛ ꯂꯥꯝꯃꯦꯃꯤ ꯑꯣ ꯂꯣꯏꯔꯦ ꯚꯥꯏ ꯀꯟꯅ ꯊꯤꯗꯩ ꯇꯧꯔꯤꯌꯦ ꯑꯁ ꯄꯦꯜꯂꯦ ꯚꯥꯏ ꯅꯪꯁꯨ ꯅꯤꯡꯊꯦꯝ ꯏꯐꯥꯒꯤ ꯅꯤꯡꯊꯦꯝ ꯚꯥꯏ ꯅꯪꯒꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡ ꯐꯨꯠꯂꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯂꯣꯏꯔꯦ ꯀꯟꯅ ꯊꯤꯔꯦꯕ ꯚꯥꯏ ꯅꯪꯒꯤꯗꯨꯕꯨ ꯆꯥꯕ ꯍꯧꯔꯕꯣ ꯁꯣꯔꯤ ꯏꯟꯁꯥꯡ ꯊꯨꯝ ꯃꯣꯔꯣꯛ ꯇꯪꯕꯅꯤꯗ ꯍꯣꯔꯦꯟ ꯁꯥꯏ ꯁꯥꯗꯦ ꯍꯥꯎ ꯌꯥꯎꯗꯦ ꯊꯣꯡ ꯍꯩꯇꯦꯗꯅ ꯑꯃꯗꯨꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯀꯗꯣꯏꯕ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯄꯨꯊꯣꯛꯂꯛꯑꯒꯦ ꯍꯣꯏ ꯐꯔꯦ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ ꯃꯤ ꯅꯣꯏ ꯉꯥꯏ ꯂꯩꯅꯔꯤꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩ ꯑꯔ ꯄꯨꯛ ꯊꯜꯂꯦ ꯃꯣꯏꯒꯤ ꯑꯍꯥꯎꯕ ꯑꯃꯨꯛ ꯁꯦꯝꯕꯤꯔꯒꯦ ꯏꯔꯣꯝꯕꯁꯤꯅ ꯎ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯦꯠꯁꯜꯂꯕ ꯑꯗꯨꯒ ꯀꯥꯡꯍꯧꯁꯤꯅ ꯊꯨꯝꯁꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯕ ꯍꯥꯎꯔꯣꯀꯣ ꯅꯨꯡꯉꯥꯏꯔꯅꯤ ꯅꯣꯏ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯌꯥꯎꯔꯅꯤ ꯀꯥꯡꯄꯣꯛꯇ ꯐꯝꯃꯣ ꯆꯥꯃꯤꯟꯅꯔꯁꯨ ꯀꯣꯂꯦꯖ ꯊꯦꯡꯉꯔꯅꯤ ꯌꯥꯔꯦ
ꯑꯩꯗꯤ ꯀꯣꯟꯅ ꯇꯝ ꯆꯥꯔꯒꯦ ꯀꯃꯥꯏ ꯊꯣꯡ ꯏꯆꯥ ꯏꯆꯥꯅꯣ ꯃꯣꯔꯣꯛ ꯁꯥ ꯁꯥꯕꯁꯤꯕꯣ 이생 삐라! 하면서 봐 짜고 많이 통 먹나 보라 깨끗하게. 까이게. 야야들하고 짜봐 어이 파랗다 에이 이야 야 또 넌 또 이시 그이노 넌 나에게 까다상아 또 이시 그이노 하이브네 아이 그러게 헤헤 헤 넌 시간 안 오콩 브라 하 시간 안 오콩 브라 봐 강해 에시안 골 메달리스트 딩코니 나트로 살로 잡고 살로 이도 세세라게 세 누파 사보 이따오 달래근 에너카리 야 사이프 사키디 아강 시급하니 Hoi, mani. kay maju layidre adu mama yogdana angang yokpusibu nungai bidibra Angang yokpagidi karisu thodokpa awaba leite. Yengbiyo, magi uncle sina tawribase. Mana question chenadna adum leiraba. Magi haibabu. Mai uncle masak hek udabada saw thau yaba jat nati. School jatuga yaba jat nati. Biredana se. Hai hai, chokri ni noibo. Namit chupa makhoi ni langbada yumse pungnin nilli. Natai ma laiki drega ise. Pungau kau hre. Makhoi mapa masagi kumaida. 안까 치카이노 싫어 시니 사무드라 하이브도 사무드라기 이싱나 만닌 온도는 빠이크라가 레친 올레 레친덕이 농어몽 올레
nong taraga labuk singda lau mahi marong thai ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔꯁꯦ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯪꯀꯜ yam kane ꯑꯪꯀꯜ ꯁꯃꯨꯗ꯭ꯔꯁꯦ ꯌꯥꯝ ꯐꯖꯕ꯭ꯔꯥ yam phase ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯔ ꯂꯩꯅꯤ leini leini ꯑꯪꯀꯜ ꯁꯃꯨꯗ꯭ꯔ ꯆꯠꯁꯦ kaino nang haidubo hojik samudra chatpa yaroi ꯆꯠꯁꯤ ꯂꯥꯛꯑꯣ samudra dine yam lape hojik chatpa yadeba ꯅꯪ ꯇꯧꯁꯟꯅꯩꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯠꯀꯅꯤ ꯌꯥꯔꯣꯏ mine yaroi haraga masi ngang silam yam hele oi lamhenbi o lamhenbi ꯂꯝ ꯍꯦꯟꯕꯤ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯦ masi ngang silam helini kaina se lau tharakani se uncle lales ꯑꯩ ꯅꯪ ꯆꯪꯗꯅꯣ toba kap kono ba ꯑꯗꯣ se pi de to ke se ꯆꯠꯂꯣ se ai la le ba se se ꯅꯪ ꯆꯪꯗꯅꯣ ai roi ba se ai uncle na hai ba iladra ꯏꯟꯅꯤ promise ꯄ꯭ꯔꯣꯃꯤꯁ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯥꯖ ꯇꯔꯨ ꯇꯔꯨꯕꯤ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯩꯗꯤ ꯄꯥꯝꯃꯨꯏꯔꯦ ꯊꯥꯖ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯥꯖ ꯇꯔꯨ ꯇꯔꯨꯕꯤ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯩꯗꯤ ꯄꯥꯝꯃꯨꯏꯔꯦ ꯊꯥꯖ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯀꯣꯏꯔꯨꯕ ꯈꯨꯗꯤꯡ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤꯉꯥꯏ ꯂꯩ ꯅꯨꯡꯉꯥꯏꯕ ꯉꯥꯛꯅꯤ ꯄꯨꯟꯁꯤ ꯍꯣ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯀꯣꯏꯔꯨꯕ ꯈꯨꯗꯤꯡ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤꯉꯥꯏ ꯂꯩ ꯅꯨꯡꯉꯥꯏꯕ ꯉꯥꯛꯅꯤ ꯄꯨꯟꯁꯤ ꯅꯣꯛꯇꯨꯅꯇ ꯂꯦꯟꯒꯅꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯐꯥꯎ ꯊꯥꯖ ꯑꯣ ꯑꯪꯀꯜ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯥꯖ ꯇꯔꯨ ꯇꯔꯨꯕꯤ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯩꯗꯤ ꯄꯥꯝꯃꯨꯏꯔꯦ ꯊꯥꯖ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯌꯥꯔꯣꯏ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯀꯠꯊꯣꯛꯄ ꯉꯝꯕꯅ ꯂꯦꯞꯄꯅꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯑꯄꯥꯝꯕ ꯄꯨꯝꯕ
amma haige munnata aigi lamhen bi thaja taru taru bi nangi pirang ꯑꯩꯗꯤ ꯁꯤꯟꯊꯔꯣꯏ ꯑꯪꯀꯜ wa amma haige munnata uncle gi lamhen bi thaja taru taru bi nangi pirang aigi pamui me thaja la 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 ngasi state level boxing championship asigi final match asida red corner da anagi mamang chehi kaya da champion oiduna laklaba Mr. Gojen aduga blue corner da leiriba andakta inou no machin tungkhalakliba Mr. Sadananda asigi match asibu conduct tawinaba Mr. Harvinder Singh da kushinazari Shake it. Box. Box. Stop. Box stop. Turn. Hello. Hello, Sadananda.
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯑꯣꯖꯥ ꯍꯣꯏꯒ ꯆꯥ ꯑꯃꯨꯛꯇꯪ ꯊꯛꯃꯤꯟꯅꯅꯤꯡ ꯇꯧꯕꯅꯤ ꯀꯦꯟꯇꯤꯟꯗ ꯂꯩꯕꯤꯔꯝꯃꯣ ꯁꯥꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯌꯥꯝ ꯍꯔꯥꯎꯅꯔꯦ ꯑꯩ ꯁꯣꯏ ꯂꯥꯛꯆꯒꯦ ꯁꯥꯔ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯦ ꯅꯪ ꯑꯗꯨꯗ ꯂꯩꯔꯝꯃꯨꯀꯣ ꯅꯪꯅ ꯍꯣꯜ ꯌꯥꯝꯅ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯛꯁꯤꯡꯒꯤ ꯃꯅꯥꯗꯣ ꯅꯪꯅ ꯂꯧꯈꯤꯕ ꯅꯪꯗꯤ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟ ꯍꯥꯏꯒꯗꯕꯅꯦ ꯐꯥꯎꯂꯤꯡ ꯆꯦꯝꯄꯤꯌꯟ ꯍꯥꯏꯒꯗꯕꯅꯤ ꯃꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯑꯩ ꯃꯅꯥꯗꯣ ꯍꯟꯗꯣꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯇꯝ ꯂꯦꯞꯂꯒ ꯁꯥꯟꯅꯕꯗ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯁꯦꯡꯕ ꯆꯦꯝꯄꯤꯌꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯒꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯍꯥꯛ ꯉꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯈꯪꯒꯦꯗꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯆꯦꯝꯄꯤꯌꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯃꯁꯛ ꯈꯪꯂꯦꯗꯅ Kailangan lang po! Angkat! Angkat! Kailangan lang po! Angkat! Angkat! 다사 난 갖고는 Walo! Angkat! 가가디 난게 비시에 양반부세 Angkat! 아잉 저러가 아이 부ring실로 맞담다 가가 낭이 나락도 저희들 락해 Angkat! Angkat! Pugning na ko'y dawa Apamba pumba Ay tagi oige yaroy Bento pa haiba Kato pa nambana Lepani punsigi mamal ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯎꯕꯗꯤ ꯐꯩꯁꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝꯒ ꯂꯣꯏ ꯐꯦꯜ ꯑꯣꯏꯗꯅꯕ ꯇꯣ 이씨 ꯅꯪꯒꯤꯁꯤꯕꯨ ꯒꯨꯗ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯄ꯭ꯔꯥꯏꯖ ꯂꯧꯕꯤ ꯋꯥꯔꯣ ꯑꯗꯨ ꯋꯥꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯉꯣ ꯂꯥꯏꯐ ꯏꯁ ꯏꯟꯖꯣꯏꯃꯦꯟ ꯏꯁ ꯏꯟꯖꯣꯏ ꯑꯁꯦꯡꯕꯅꯤ ꯐꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯞꯇꯥ ꯑꯅꯤꯔꯣꯝ ꯐꯥꯔꯦ ꯑꯣꯖꯥꯁꯨ ꯃꯁꯛ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ 에라 ꯑꯩꯈꯣꯏ ꯋꯥꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯗꯤ ꯂꯥꯏꯔꯗꯅꯀꯣ ꯀ꯭ꯂꯥꯁꯔꯨꯝꯁꯦ ꯀꯗꯥꯏꯗ ꯈꯪꯕꯤꯕꯖꯥ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯉꯁꯤꯁꯨ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕꯩ ꯋꯥꯔꯣ ꯑꯩꯈꯣꯏ ꯋꯥꯗꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯗ ꯍꯦꯛ ꯂꯩꯔꯤꯃꯈꯩꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯕꯣꯏꯀꯣꯠ ꯑꯗꯨꯝ ꯇꯧꯔꯗꯝꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯧꯏ ꯁꯣꯔꯦꯟꯒꯤ ꯄꯨꯟꯁꯤ ꯅꯨꯄꯥꯅꯤꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯂꯥꯏ ꯊꯔꯣꯏ ꯃꯅꯤꯡ ꯑꯀꯛꯄ ꯃꯥꯜꯂꯗꯅ ꯐꯖꯩ 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 ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯐꯖꯈ꯭ꯔꯦꯗ ꯐꯖꯈ꯭ꯔꯦꯗ ꯁꯛ ꯐꯖꯕꯗꯤ 이ꯕꯦꯝꯃ ꯈꯣꯏꯗꯤ ꯂꯕꯨꯛ ꯊꯔꯣꯏ ꯈꯣꯏꯖꯣꯝꯕꯗ ꯑꯣꯏꯅ ꯊꯦꯡꯅꯖꯅꯤ ꯆꯤꯡꯖꯥ ꯆꯤꯡꯖꯥ ꯖꯥ Hai. Hai. Kaya ito siya ba? Hey, nangido, music-ria. Tawag na tawo mali le. yare koitalo koitalo ne pwede maming tampa ko bune tampa koitalo Principal taktok to ni nang. Good morning, sir.
ngasi dia paham nara kaino ano mi yam uida ano wajing jang da huachi sang da khangna ji na khoi ani hum ji ai na sak munna khangi college di karakpa class yaw do wari ni ne sorry sir akhoi matung dong tawjaro very good now then to store odana I am Ningthem from Kakching Wairi Senapati Laikai pam La 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 la. La. hey kana no Shut. kala jano 저 예 그너 잠 쓰레기야 사 만웅다 미만 레오리 아이 ngai ngamdraba. 예 그러면 북도 안 오는 거지 아들이 클래스 horse 거 네 지금 마땅 시스 마땅 라거든 시스로 좀 오자네나 만나가 뻥질래 그럼 마이 걸레이노 시보 따이니는 갱게 따따대다 너저 박신 질르고 아주 빨리 얘기해 좀 지금 뭐 톡 디네세 우리 너 이제 박신 질르고 아주 빨리 얘기해 좀 시간 안 오세 확인해 집어 아이고 조카로 네 어제 미식도 딱 들어보디 너 롤레마 파니스멘트 방가네 그러나 너 하요 낭강브라 하요 낭디 Ay, kangi sir. 그러나 하요 두디 Hey, sorry bungo I wanna have you. Ningthem ne sir. 이제 말이지 좀 브라 Sumisa 빨리 좀 매디 내 맡은 데디네 아무나 또 왜 알고 디시플린 역 줘봐
Good morning, madam. Thaja nang kise selection list yeng bolai bra. 세. Thaja nang gi mingse selection list adi yaw da mani ne. 자 도비 그이도르게 니 잡어 하 그리도르게 해봐 아이 강이 아이기 자 도비디 컴피티션 시다 과이득이 마틱 잡겠니데 아두군해 빠빠나 센자 툼자 따오레르가 셀렉션 따혼버도 방루더버기 와들 마탕드디 이사 돈비 소이드르마기 석세스거든 이빠나 하리버시니 닝은 너야 되고 깐노 혼나거든. 바래. 에이, 본드 홀링 비럭리. 엉들 링sense. 링sen 비오. 에, 이거 뭐야? 이 혹시 목 doctor bro? Kari prize no, house na kaya no. Nando masyado di 혹시 tawa yogra po ni hey. Tiket am tala hogi na. Jambu. Nupa mo sa nati, nuti mo sa ni mi ase. Isaye ma thaji gi ne. Mama na bi ngak tini hai ba. Ni pa na pi. Yalam ta de ta tawri se. Kedorge Thaja, ungni dubo. Kaishu tawde. Lo, saibong ozro. Kaishu kalun se bai. Section phangdraga bu kaina mayak mangai bra na ha. Bai, kaishu kalun se. Kande bai, akoi ningan na bai ade. Aduna akoi awaba macem dabo khalagumsi. Sigub majidi ba, kesho le bazante bai. Mangai gido. Urashiramo. Horaje. Puthur ome kedorige ba. Akoi thajadi masi kyadi hainadabni adubu. Masidi mahau tangdaba yararoi. Hoida, chaga ga hainarko ponda. Aidi charugo. Kau kainu ne. Bai. Kaidonorage. Kamu sari yung ne. Chapta singsiga pati pakterna. Kari ba indon. Paktreba. Rồi ta đi đồn chú ngasi gini mita khai ni Indon pizza jo da sige mahal tangkare do. Se. Hey, tilai kidabi, tilai kumbisa. Che, khini ko kaam laur goda bane. Laur badi amu in goda bane. Che. Laur ne che. Không nhìn thấy nó rồi. Ai nó muốn tao mới yêu được nó rồi. Ai nó muốn tao mới yêu được nó rồi. Yes! Idea! Revenge! Kadai, lera bo. Che, hinjam sa, tu.
ꯚꯥꯏ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯅꯤꯅꯦ ꯍꯥ ꯍꯤꯡꯒꯣꯜꯅ ꯂꯩꯇꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯛꯇꯤ ꯈꯔ ꯀꯜꯂꯤ ꯑꯣ ꯑꯩꯒꯤ ꯄꯣꯠꯇꯨꯕꯨ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ ꯃꯍꯥꯎꯗꯨꯕꯨ ꯍꯥ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯏ ꯃꯒꯨꯟ ꯂꯩ ꯌꯥꯅꯤ ꯁꯟꯊꯤꯗꯨꯕꯨ ꯇꯧꯕꯗꯔꯥ ꯚꯥꯏ ꯃꯩꯊꯤ ꯌꯥꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯐꯖꯩꯀꯣ ꯅꯣꯡꯃ ꯁꯤꯃꯥ ꯌꯦꯡꯃꯤꯟꯅꯁꯦ ꯐꯠꯇ꯭ꯔꯦ ꯐꯠꯇ꯭ꯔꯦ ꯇꯥꯏꯝ ꯄꯥꯁ ꯁꯦꯕꯥꯗꯕꯩ ꯊꯕꯛꯇꯣ ꯑꯣꯏꯁꯣꯏꯔꯣꯏꯗꯕꯗ ꯀꯔꯤ ꯀꯥꯡ ꯉꯥꯎꯁꯟꯅꯩꯅꯣ ꯚꯥꯏ ꯂꯥꯎ ꯏꯅꯧꯁꯤ ꯂꯥꯎ ꯚꯥꯏ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯍꯌꯦꯡꯁꯨ ꯂꯥꯛꯈꯤꯅꯤꯌꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯣꯏꯔꯦ ꯏꯃꯥ ꯅꯨꯄꯤꯅ ꯅꯨꯄꯤ ꯂꯛꯅꯕ ꯑꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯖꯨꯛꯇ ꯍꯥꯝ ꯇꯧꯔꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯁꯤ ꯋꯥꯔꯦ ꯂꯣꯏꯔꯦ ꯃꯁꯤ ꯇꯧꯕꯤꯖꯥꯅꯦ ꯇꯣꯏꯁꯤ ꯂꯣꯏꯔꯦ ꯃꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯒꯦ ꯚꯥꯏ ꯍꯦꯅꯟꯗ ꯉꯥꯏꯈꯣ ꯍꯦ ꯕꯁꯥꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯂꯩꯁꯥꯕꯤꯒꯁꯨ ꯂꯛꯅꯔꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯔꯣ ꯅꯃꯥꯏ ꯀꯥꯏꯒꯦꯔꯣ ꯍꯥ ꯅꯃꯥꯏ ꯀꯥꯏꯒꯦꯔꯣ ꯀꯩꯅꯣꯅꯦ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯑꯐꯥꯎ ꯁꯥꯡꯒꯣꯅꯦ ꯅꯤꯡꯊꯦꯝ ꯚꯥꯏ ꯇꯝꯐꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯂꯥꯛꯑꯦꯅꯦ ꯚꯥꯏ ꯅꯪꯅ ꯄꯥꯎ ꯑꯃ ꯆꯦꯅꯦꯗꯣ ꯍꯥꯏꯍꯧꯔꯣ ꯆꯠꯂꯣ ꯌꯥꯔꯦꯍꯦ ꯖꯨꯂꯦꯈꯥ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯆꯦꯟꯒꯦꯅ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯐꯥꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯑꯁꯦꯡꯕꯩꯅꯦ ꯇꯥꯅꯤꯡꯊꯦꯝꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯦ ꯍꯥꯏꯒꯨꯝꯕꯗꯅ ꯇꯝꯐꯥ ꯃꯉꯣꯟꯗ ꯆꯥꯟꯁ ꯑꯃꯇꯪ ꯄꯤꯔꯒ ꯀꯔꯤꯅꯣꯃ ꯈꯟꯅꯕꯗꯤ ꯐꯩꯍꯦ ꯑꯁ ꯅꯈꯣꯏꯁꯤꯃ ꯅꯣꯏꯕꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯅꯣꯝꯕ ꯂꯥꯛꯏꯔꯣ ꯅꯠꯇꯦꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯍꯧꯗꯣꯛꯄ ꯋꯥꯅꯤ ꯀꯩꯗꯣ ꯃꯤꯁꯨ ꯑꯗꯨꯝ ꯐꯩ ꯃꯁꯥꯔꯥ ꯗꯃꯥ ꯑꯗꯨꯝ ꯐꯖꯩ ꯖꯥꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯃꯤꯒꯤ ꯑꯄꯥꯝꯕꯁꯦ ꯄꯪꯑꯣꯟꯗ ꯑꯣꯟꯅꯩ ꯑꯩꯅ ꯎꯕꯗꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯆꯣꯏꯗ꯭ꯔꯤ ꯆꯣꯏꯈꯠꯂꯦꯅ ꯑꯗꯨꯝ ꯎꯏ ꯀꯅꯥꯒꯤ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯄ ꯐꯥꯎꯕ ꯉꯝꯅꯗꯦ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯣꯏ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯕꯅꯦ ꯀ꯭ꯂꯥꯁꯁꯨ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯔꯕꯅꯦ ꯅꯍꯥꯛꯇꯛꯀꯤꯅꯦ ꯃꯉꯣꯟꯗꯅꯦ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯑꯕꯅꯤ ꯍꯣꯏꯅꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯄꯥꯔꯇꯤꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩꯗꯤ ꯃꯥꯕꯨ ꯑꯃꯣꯏꯁꯤꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤꯅ ꯃꯊꯥ ꯁꯥꯔꯤꯃꯦꯅ ꯇꯧꯔꯤꯁꯤ ꯇꯝꯐꯥꯅ ꯇꯧꯔꯤꯗꯤ ꯑꯇꯧ ꯊꯤ ꯈꯦꯠꯅꯔꯦ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ ꯍꯣꯏ ꯐꯔꯁꯦ ꯃꯥꯅ ꯌꯥꯅꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ ꯄꯣꯂꯤꯁꯤ ꯄꯣꯂꯤꯁꯤꯗꯤ ꯑꯩ ꯄꯨꯊꯣꯛꯄꯤꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯥꯏꯗꯤꯌꯥ ꯂꯥꯎꯅꯦ ꯑꯦꯔꯥ ꯀꯀꯥꯝꯆꯥ ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯏꯗ ꯋꯥꯅꯤꯗ ꯐꯝꯃꯨꯅꯦ ꯐꯝꯃꯣ ꯁꯤꯠ
ngasi디 nangi numit churido leirang mo sakhenbi ngaiko wow ai beautiful ngasidi nang sat piyariro ai khoi boss nang bu khorang ngai dun leo Simadi masak ukilim tawi makoi sidang yawamdadi Nawaz Khanine. Kari kana Nawaz Khan nang masi parale. Sopra. Kasuk tuh kusuk deh. Kaisu sokte ba. Ai gidi thank you hai bata bani ne. Ngasi som naibu kanbi bagi damakta thagatjari. Ado ai ngasi gidi chatlamage. Kona muk unarsi ko. Bye. Tập phía mà đi ngay đâu đi ai là xin đất plan và đi xoay ai rồi quay là xin đất plan gì đi Ino cái gì chụp về cái gì đi xoay để rồi chạy lại cái thêm chạy lại cái Nakoidi acting yam hinere ha nang bude na like la shuda thwa yawa mi ne na mamang ina tre na gyanam ta na khaluraga nang di third class ke acting tori ba chawkhatta ba nonsense Haima, kakamsa se, isi modo leida yam ngawjabane ba. Nasidi lakna siko. Tausi. Hoine, magi nupi irei leitradona aingondaga ngaurine. Nasidi sangyeng ama tausiko. Tausi. Kakamsa, sinju chaslao. Isi modo leina kainoma haini hairiye. aisu ngasidi singju sagi laimine Ado isi modo lay haini do hayurodana kakamsa ta sans thaine sida. ai diba no ese module no hardi ya gele rimine Soidana yagadro kakamsa. ashingmani by god alu yongsa iromana sakhi manamna sakhi Aina pizza ma saba ngamgadra. Chogina kaino nang pizza ke ama hita sakhi Ise, haina bido. Kaya saba ngamni khanbiro ne. mapan jagine Pars. Second.
Nine. Kailan naman to? Wah, di wah. Cái đồng tiền tổ gì? Apa mau kena ren tổ gì? Ngay ko. Nahan kay na mo kanay sa lugi. Nahan kay na nakadar tawag siyan bado. Ngasi di sugya yara roy haris ni. Ay ngasi. Ibang chadi ma. Hay mo Masi. Nang khang ni dan nang. Mathang da di ba nang lim na thabay walay ke. Manung ko yate kha thuna ongse. Mamang. Nang kum tharo me, ai mu thau khai bane. Kum tharo ga. Hey Victor, ish, am ta thau ge kum tharo ga na. Ande funing lem ne pa ko thasla di. Hey, mi na thau ge ai si ko thau lu yadra. Amma bu lang ngam jingis da amma mu sang chile ne. Nabani na su ingon da lak na basai ne. Pedore. Asigi nu ba sabi sina purai ni ne, purai ba. Tawne ne, masigi nupa sama, ipi sama bisi. Hei, nak nge khang ne. Suman, Nupi Suman, Nupa Suman, oh Nupi Suman, kaya ko'y nanupa sa kini, kaya ko'y nalot pa yakini, Nupa kimay kung upleba, enong matisoy roy, may kung hando pa. Nupa Suman, Suman, kaya ko'y nanupa sa kini, o kaya ko'y nalot pa yakini, nupa kimay kung upleba, ay nung matisoy roy, may kung hando pa, fa. Shop
ꯑꯁꯨꯈꯩꯅ ꯁꯥꯕꯗꯤ ꯑꯁꯨꯈꯩꯅ ꯁꯦꯝꯕꯗꯤ ꯑꯁꯨꯈꯩꯅ ꯁꯥꯕꯗꯤ ꯑꯁꯨꯈꯩꯅ ꯁꯦꯝꯕꯗꯤ ꯅꯪꯕꯨ ꯁꯥꯕ ꯂꯥꯏꯗꯣ ꯃꯁꯛ ꯈꯪꯉꯤꯗ ꯃꯁꯛ ꯈꯪꯉꯤꯗ 누빠수 만 누삐수 만 누빠수 만 오 누삐수 만 Sannaroy, nupilagtasu sannaroy Nupalagtasu tinfaroy Modolay, ama pung chinchi jawmuli Atakai chinchi pigmali Nasuna manabina, lena shadlaga Hawaii production-i, hamoy kudum sujani Munna wakal, tauja hopema kaya matung shadow mande Hey, angangsa, sige no khambra. Khangi. Adoidi, no tada se puruga yam thuna chakro. Adu natrabajine, sina thinbada mamit ke loi chongthoni. As, masani kana tawsing se, mi ka sunong no sari ni gai. Kit ka sku kia tawina. Machin ni gai na nganjeli sina tino wa da. Tie. Te nawa, te nawa, kai champati te nawa, singang bi te nawa, sinpon bi te nawa, mai chat bi te nawa. Hey, mai ta pika hai ne nang. Namai to bak la pisalo ra ha. Yai ne pisalo ne. Hekte yeng ne si kai ru ne. Khillaga ka khol di nang. Piroi loiraga tarakani se. Ai, masila ba thong na. Se boti kai no ma sa se boti nang gai ga kaung na se kana na ngam ga yeng na se hai sa thui bi sat na ba thorang dong ne loi dir bra nang bo lam do ngang na ti ne isa ri loi dir da tau ri si ke sakta si ga Lore baba. Kana ka chatpa taraba Ai tom jake baba. Hey, yaroi mi nang bo. Nang pharabasu phatrabasu nupi ni. Leisabi pharaba. Sang labu lam sang do. Maduda na thanta chatpa nungai ro. Chingya tamya kaya ma phawdui ni. Lama khangda gari ya da khoda tawro. Na tai kaya saroi ne wi ma nang bo. Ya ne ba. Ai ne ya ne haishini. Kari nangna khongrao ma selaga nupa sarga ni lai ki dabdo madu phati ipa na hirip se nangi safety gi damakta ni As, khoi baba zima tan khre mut oi kar. ngai ko nang ka leibra Laite. nang da ding them di As khangde. nang da ding them du leirab di ma ga jamino haibani ne hey kunjebi Dada. Chalo ning them du ko cho Phani. Oh no. Standard yauk da ba. Ha ka siga. Ai ka mai chapina du no. Mai du du masi ngang si bo gu thang mo he masi ngang si Baba, kaya ge? na chanje magi oja amagi yum thiru ne nang khara jamino se chalo se Mana thoraga aina tongba impossible. Hey, nang aiga phamina ba ngamoi. Nang na ne maning da phamaka da ba. Masi di. Kari no na si bo Kai du sa lo mo. Ka imu ya ka male. Tamja sa mo tok sladam. Masi to ka ne je. Asai khanga bane ba. Au ya roi ba. As. Khangde da. Si yau sladi. Yang gam da ta slad da. Ya roi ba. Pani na khang khung man bang sa mi no da na. Ta gam da ya roi ba.
그대로 타자. 나는 너무 속도를 두고. ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? What the hell do I do? ꯃꯁꯤ ꯊꯣꯛꯀꯅꯤꯁꯦ ꯑꯩ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯦ. ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯩꯗ. ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯁꯦ. ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ, ꯇꯞꯊꯈꯣꯅꯦ ꯅꯪ, ꯁꯨꯒꯠꯀꯅꯨ ꯅꯪ, ꯂꯥ 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 ꯂꯥ. ꯅꯪꯗꯤ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯃꯦꯀꯥꯅꯤꯛꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯌꯥꯍꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ. ꯂꯩꯕꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤꯅ ꯍꯥ. Oh my god. ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯨꯕ? ꯅꯪ ꯅꯊꯟꯗ ꯅꯠꯇꯤꯌꯦ, ꯑꯩꯁꯨꯅꯦ. ꯑꯩꯈꯣꯏꯅꯤ ꯁꯨꯔꯤꯕꯅꯤꯅ ꯊꯦꯡꯂꯁꯨ ꯑꯩꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ. ꯅꯪ ꯀꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯍꯥ? ꯅꯪ ꯀꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯧꯗ ꯌꯥꯗꯦꯀꯣ. ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯐꯥꯔꯨ ꯉꯝꯕ꯭ꯔꯣ? ꯑꯁ, ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯇ꯭ꯔꯣ ꯀꯥꯟꯁꯤꯗ. ꯑꯦꯁ, ꯅꯪꯁꯤꯕꯨ ꯀꯤꯕꯩ ꯋꯥꯔꯣ? Try to understand my boy. I am a girl. ꯑꯩꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ, ꯅꯨꯄꯤ ꯃꯆꯥ. ꯍꯥ? ꯅꯨꯄꯤ ꯃꯆꯥꯅꯦꯕ? ꯁꯤ ꯑꯩ ꯇꯥꯔꯤꯁꯤꯕꯨ ꯃꯪꯂꯅꯦ? ꯃꯪꯗꯤ ꯅꯠꯇ꯭ꯔꯦꯍꯦ. ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯩ ꯋꯥꯔꯥ? ꯉꯥꯏꯈꯣꯅꯦ. ꯅꯪꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯁꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗꯒ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯣ? ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯏꯪꯕ, ꯇꯞꯄ, ꯐꯤꯖꯦꯠ ꯆꯛꯆꯥ, ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯪꯉꯣꯟꯗꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ. ꯍꯦ, 와티 좀 거나. 아이디 너기 와티죠. 따게나 라고 놨대. Andrai kowe. Sino pas dak tangke. ꯑꯁ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯅꯦꯠꯋꯥꯛꯁꯨ ꯑꯃꯨꯛ ꯐꯪꯗ꯭ꯔꯦꯅꯦ. Kilometer 3-4 waliye. Numiti tasle. Aswayda yung khardi tai. Agda hangu gijiro. Lao, hangu silo. ꯑꯁ, ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ. Yumjibo mi lebi bro. Oh kana. 이붕어 고이부 까나 ꯑꯩꯗꯤ ꯂꯥꯛꯏꯁꯤ ꯅꯨꯄꯥ ꯃꯆꯥꯔꯕꯨ ꯅꯨꯄꯤꯅꯤꯗꯅ. ꯍꯣꯏꯗ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ. Itima, ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕꯅꯦ. ꯅꯈꯣꯏꯅꯤ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄꯅꯤ. ꯂꯩꯐꯝ ꯄꯤꯌꯨ ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯁ, ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯒꯥꯔꯤ ꯌꯥꯗꯗꯅ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯗꯨ ꯉꯥꯛꯇꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯁꯦ. ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯨꯕꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄ, ꯃꯗꯨꯗ ꯆꯦꯟꯕ ꯉꯥꯛꯇꯅꯤ. ꯑꯁ, ꯉꯁꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. 이붕어, 마이시부 마사네 야드나 낭나 포라이라미. ꯑꯩꯅ ꯄꯨꯔꯛꯄ ꯅꯠꯇꯦꯗ, ꯃꯥꯅ ꯄꯨꯔꯛꯏꯅꯤ. 야래 야래, 비에 마상가 슬라오. ꯑꯁ! 파무세. 지도 파무네세. 파무, 아이코이 수네야. 나코이 시구마세. 갈락보 나띠네야. 파레 파레. 나이코, 노이니기시 크라디가람 까나락보 말리네. 하. 뭐, 거시디 가서 막학다니도. 파뭉주 막학다. 노이, 버타로고 아이사나 나바 보랑 따오로게. ꯑꯁ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯑꯩꯗꯤꯅꯦ ꯀꯥꯝꯇꯗꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯀꯣ. ꯍꯩꯃꯥ, ꯇꯧꯈꯩꯗꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ. ꯁꯦ, ꯑꯩ ꯐꯅꯕ ꯂꯣꯏꯁꯤꯟꯒꯦꯕ. ꯃꯥꯅ ꯆꯥꯛ ꯏꯟꯖꯥꯡ ꯁꯦꯝꯕ ꯆꯠꯈ꯭ꯔꯤꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯀꯠꯄ ꯌꯥꯅꯕ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯒ꯭ꯌꯥꯟ ꯇꯥꯅꯁꯦ, ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤꯀꯣ. ꯑꯣ, ꯃꯣꯟ ꯕꯥꯎꯗꯤ ꯑꯃ ꯄꯤꯔꯛꯎꯗꯅ. ꯅꯪꯁꯦ ꯅꯨꯄꯤ ꯑꯃꯅꯤ ꯀꯥꯏꯅ ꯈꯪꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕꯩ ꯋꯥꯅꯤꯗ.
ꯑꯗꯨ ꯐꯔꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯍꯧꯔꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯂꯥ ꯂꯥ 와 인장 작다지가 ꯑꯗꯨꯕꯨ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣꯕ ꯆꯥꯏꯗꯤ ꯇꯣꯛꯎ ꯀꯩꯅꯣ 하오르다 아이디 답답하게 자토옵니다 tumdarage nungairinida sadamidi ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯈꯥꯛꯄꯤꯌꯨꯅꯦ ꯀꯥꯏ ꯈꯪꯗ ꯍꯧꯗꯣꯡ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯐꯩ ꯃꯁꯤ ꯑꯩ ꯂꯛꯅꯒꯦꯀꯣ ꯇꯨꯝꯃ ꯆꯥꯔꯁꯤꯅ ꯆꯠꯊꯣꯛꯁꯦ ꯄꯅꯥ ꯅꯝꯕꯔ 16 ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯕꯣꯜꯇꯨ ꯅꯝꯕꯔ 1 ꯑꯆꯧꯕꯗꯨꯒ ꯒꯥꯔꯤꯅꯤꯅ ꯁꯤꯕꯨ 24 ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯃꯗꯤ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯋꯥꯈ꯭ꯔꯖꯥꯠꯅꯤꯅꯦ ꯒꯥꯔꯤ ꯁꯦꯝꯕ ꯀꯥꯏꯁꯦ ꯃꯣꯏꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯈꯜꯂꯦꯕ ꯑꯣꯖꯥ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯁꯦꯝꯕꯤꯒꯦꯔꯥ ꯒꯥꯔꯤ ꯌꯥꯗ꯭ꯔꯦꯕ ꯑꯧ ꯇꯨ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯣ ꯁꯤꯁꯤꯔꯣ ꯑꯧ ꯃꯁꯤ ꯃꯑꯣꯡꯁꯤꯅꯦꯕ ꯑꯩ ꯍꯦꯛꯇ ꯁꯦꯝꯈꯥꯏꯔꯒꯦ ꯌꯥꯔꯦ ꯈꯨꯠꯂꯥꯏ ꯂꯧꯖꯔꯨꯈꯤꯒꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯀꯩꯝ ꯈꯟꯕꯤꯅꯨ ꯀꯩꯝ ꯈꯟꯕꯤꯅꯨ ꯌꯥꯔꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯀꯔꯤ ꯒꯥꯔꯤ ꯈꯨꯁꯦꯝꯅꯣ ꯁꯤꯗꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯒꯥꯔꯤ ꯈꯨꯁꯦꯝꯁꯤ ꯑꯣꯏꯔꯣꯏ ꯑꯁ ꯒꯥꯔꯤꯒꯁꯦ ꯂꯣꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯊꯣꯛꯄ ꯑꯦꯅꯤ ꯍꯥꯎ ꯆꯠꯆꯈ꯭ꯔꯦ ꯑꯃꯨꯛ ꯁꯦꯝꯕ ꯂꯥꯛꯄꯩ ꯋꯥ ꯂꯩꯇꯦ ꯄꯥꯎ ꯃꯁꯤꯗꯤ ꯑꯉꯛꯄ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯍꯩ ꯌꯥꯅꯤ ꯌꯥꯅꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯩꯅꯣꯗꯤ ꯃꯦꯕꯤꯃ ꯁꯤꯕꯗꯤ ꯌꯥꯔꯅꯤ ꯀꯔꯤ ꯈꯟꯕꯤꯔꯣꯅꯣ ꯅꯨꯄꯥ ꯆꯥꯕꯗꯨ ꯂꯣꯏ ꯇꯥꯔꯦꯅꯦ ꯍꯦ ꯃꯤ ꯈꯦꯠꯅꯅ ꯃꯥꯟꯅꯩ ꯌꯦꯟꯇꯤ ꯄꯥꯏꯕꯨꯝ ꯂꯩꯅꯤ ꯑꯩꯉꯣꯟꯁꯤ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ This is monkey style. This is eagle style. ꯂꯥꯛꯑꯣ ꯁꯨꯁ ꯂꯥꯛꯑꯣ ꯃꯔꯨꯞ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯤ ꯌꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯀꯣꯏꯈꯥꯏꯔꯨꯔꯅꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯔꯨꯞ ꯃꯔꯨꯞꯀꯤ ꯂꯝꯍꯟꯗꯤ ꯄꯨꯟꯁꯤ ꯀꯥꯎꯖꯔꯣꯏ ꯆꯧꯒꯤꯒꯦ Dada, gari siyang matubig. ꯑꯩꯈꯣꯏ ꯊꯥꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯛ ꯀꯨꯝꯊꯔꯛꯇꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯥꯅ ꯉꯝꯗ꯭ꯔꯖꯥꯠꯅꯣ ꯍꯣ ꯃꯌꯥꯝ ꯍꯧꯕꯤꯔꯝꯃꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯛꯈꯤꯒꯦ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ 이베ꯃꯒꯤ ꯕꯦꯕꯥꯔ ꯌꯥꯎꯕ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗꯦꯗ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯁꯥꯅꯕ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔꯤꯖꯥꯠꯂꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯦ ꯉꯁꯤꯗꯤ ꯗ꯭ꯔꯦꯁ ꯑꯞꯇꯒ ꯍꯥꯏꯌꯦꯃꯤ ꯆꯥꯕ ꯅꯪꯕꯨ 야해! 또 안gang 가이러니? 해마. ngaku. Karino ibema. Nang ngasi tawrisibo. Dada ning thiam nai bo nupi mande thot pa lo bo yaung thi na lang nari ba. Aduda nangna aigi lilagi phiron singchi sesillaga nupi wening la iba se nangna adumna tawge harabadi aingonda hana hairamba yadro aina phajana kibiraga loiradubo is loire he kibu kine nasal se amukta themorau se hayeng makhaidi aina kibiradouni ko फरेसे कबलनो मधुगिबु कपाउनब्रने नंग जोंगोन येंगा नुई दुदिया सॉरी हेंगेदि नोक्लरोयबा जो आजा करो जो फरे चलगे याम फसेदा ngasi akhoi ningthem udena khange soidre ma tamphalumba soidre samani tamphai di kanano shingjamaidigi masak sati na phajagrajani masana di yabrai mi ingchabo as mathong maram khangbu jante da ha mane ko blind phang obi wani haima
masak matau gadi fajabro kamdauge masak ki wadi ko shetlinge paksare mane hek ngai nge tum tani fajagre as mai tam bhai ni bishibu kya mu yam nap jana indi ichat lagi di yenga 하즈 낭나 한달 또 돌아이지 아이디어 ngay bu yare sidanine nang aina tau thor ta bayam tau thorai ngai na hairi ji dada ai kainu ma hangene saudi sau kanu ko hangu kaino kayang ge haino dada gi kainu ga leijadra haibani da kaino di kaino masak matau phajabi laik la shu haibi dada gi khoida jabi ga leijadra haibani da angang nang wangang bayam hai glei ko leite khoi kanam ta ga leijide kaido boino nangna adumun na takhlai dia kaishu nate da aina kaino masum khangning tawbani hai rone tarage ne aina kanagumba mabu nushi aina khalasine adudi aina kamai phongdogani eish adudi ai khangde si hairo basi hairo kana dong phongdoge haino imanabi amagine ba namanabi as loire namanabi ge nang nupi namanabi ge sang tawbrane lamket pi lamhen bi nang gumna thaje deda mai wa thi jawradam aishu nupi ma oina sansar sibu challenge tokdoine khangaba oh nang de tumin yam tawrijani dana pare ai hairage se ahan badane nungsina hudu nang de yeng aduda khangdraba letter ama iro natragana namanabi amagi mateng lawro aduda madusu khangdrabadi aduda ngamdragana ne ni film gi type te isay am sakchalo chongjan dana ne jagoi thagalo adu idine dum yajarani hima saur male ayu matha chabado aishu matha sarabado ye aina haidui waje ma namu gyarta di pakta rinda ibo hayadrane hichob amuk songdana mana ibu lona yenglibasina kari haningliba aina khaliba asumna masu khalibra era lupa masani haira de yenge thaja ai wam ta haigena kari wano
ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯉꯝꯗꯦ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯩ ꯉꯝꯗ꯭ꯔꯤꯕ ꯑꯩꯕꯨ ꯊꯃꯣꯏ ꯌꯥꯝ ꯀꯟꯕꯩ ꯇꯥꯏꯞꯇ ꯅꯪ ꯁꯣꯏꯗꯅꯗꯤ ꯌꯥꯅꯤꯀꯣ ꯁꯣꯏꯗꯅ ꯌꯥꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯔꯣ ꯇꯥꯔꯒꯦꯕ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦꯕ ꯑꯩ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯋꯥꯏꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯑꯔꯨꯕ ꯋꯥꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯗꯣ ꯌꯥꯔꯗꯤ ꯁꯣꯗꯣ ꯑꯗꯣ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯃꯠꯇ ꯌꯦꯡꯇꯦꯅꯦ ꯆꯠꯂꯣ ꯑꯥꯗ ꯃꯣꯟ ꯃꯌꯥꯗ ꯂꯩꯍꯧꯕꯅꯤ ꯃꯁꯛꯁꯤꯒ ꯐꯖꯕꯤ ꯂꯩꯁꯥꯕꯤꯒꯥꯅ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯁ꯭ꯋꯤꯠ ꯁꯤꯁꯇꯔ ꯃꯥꯏ ꯁ꯭ꯋꯤꯠ ꯁꯤꯁꯇꯔ ꯒꯥꯏꯅ ꯊꯥꯎ ꯌꯥꯎꯗꯕꯅꯤ ꯍꯥꯏꯖꯒꯣꯀꯣ ꯑꯩꯗꯤ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ ꯗꯣꯀꯨꯃꯦꯟꯇꯨꯗ ꯁꯨꯍꯟꯕꯤꯔꯛꯑꯣ ꯗꯣꯀꯨꯃꯦꯟꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯄꯨꯝꯅꯃꯛ ꯁꯥꯔꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯩ ꯊꯕꯛꯇ ꯃꯋꯥꯠꯄ ꯄꯥꯝꯗꯦ ꯑꯩꯁꯨ ꯑꯃꯣꯠꯄꯗꯤ ꯄꯥꯝꯗꯦ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯄꯣꯂꯤꯁꯤ ꯑꯃ ꯊꯤꯕꯗ ꯀꯔꯤ ꯄꯣꯂꯤꯁꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯒꯨꯔꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯦꯄꯪ ꯒꯨꯔꯨꯅꯕꯨ ꯁꯦꯜ ꯃꯥꯡꯅꯅꯕ ꯄꯣꯂꯤꯁꯤ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯣ Ingat Mapa office halaga sami na pangai ni. Makadi kange dana. Masak ane yengo. Aduga ngasi hayang magpangtokpodi yaroy ko. Hello? Hello. Masibu ako'y sari bolhoy yumnat. Siyong buka na oibirabano? Ay bukang raba. Ay nising mama thoktre. Ay di nang pawis mamnamde. Kay dong ako siya na ino. Nang buka na ano? Oh, kang raba. Ay na nang bulumay basa. Kuirab. Kaya am kuy nang ngay ko ay banut tampa. Masibu kanano ne? Konjel sisu. Toyna takiba mali. Ay na jingyariba mise. Soydan oygani. Thadi thajakidreda. Adubu. Ado contractor sahib na yakpu kaubi babu. Kari arubam leiraba. Yamna luba wafam budi natteda. Telephone sanarasu adum yamjan. Aduda bondhugasu amuktang unaningba. Aina lakpadadi bondhuju leiramdaba. Uncle, cha thaksi. Hera, waku idu muk tawdrabasu hairo kaidorge khanarasi. Yengo isa se. College fawdadi losalaningmani. Aduda wadaba ngamsillaktre. Isa si mayamgi miyeng pham haibadu oy. Achat au sina disturb tawkhilak. Mathanda thadokbu isalakne. Hoine. Yumda phangi telephone ja ja haijelaktuna kihan basu yorok labani ne. Mathasi yam sare haujik.
하이리보 와품 시부 ꯆꯨꯝꯃꯕ꯭ꯔꯥ ꯅꯦ ꯆꯥꯏꯕꯦꯝꯃ ꯆꯨꯝꯃꯦ ꯑꯪꯀꯜ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯪ ꯃꯁꯛꯇꯤ ꯈꯪꯕ꯭ꯔꯥ ꯑꯪꯀꯜ ꯑꯈꯪꯕꯁꯨ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯤꯁꯛ ꯑꯃꯗꯤ ꯈꯪꯉꯤ 미석도 거나노 하요 미삭도 깍징덕이 닝템 본도기들 레이바 닝템 거리 닝템 바바나 따피르도 갸남타 따드레 에이 아이 아빵문 나테 나코이 리자 사자 아이 야문나 강범미니 바바 다다부 라나 로비게노 다다나 라람가니 하이바 아이 타자바 ngamde 에이 낭 미나 강모이 아이나 하이리부시니 ꯑꯗꯨꯕꯨ ꯕꯕꯥ ꯗꯗꯥꯗꯤ ꯀꯣꯂꯦꯖꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯤ ꯃꯥꯗꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯥꯏꯕ ꯏꯟꯕ ꯁ꯭ꯇꯨꯗꯦꯟ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯤꯀꯥꯗꯥꯔ ꯏꯕꯣꯜꯅ ꯃꯌꯨꯝꯗ ꯀꯧꯔꯒ ꯑꯩꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯕꯕꯥ ꯃꯗꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯌꯥꯔꯦ ꯕꯕꯥ ꯇꯣꯛꯄꯤꯔꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯕꯕꯥ ꯇꯝꯐꯥꯒꯤ ꯋꯥꯍꯩꯗ ꯕꯕꯥꯅ ꯃꯤꯅꯤꯡ ꯂꯥꯟꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯝꯐꯥꯒꯤ ꯍꯦꯟꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯩ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯆꯨꯝꯃꯝꯃꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯗꯥꯅꯤꯡꯊꯦꯝ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯗꯗꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯔꯨꯗꯅ ꯕꯕꯥꯅ ꯑꯁꯨꯛ ꯁꯥꯎꯔꯤꯕꯁꯦ ꯍꯥꯏꯌꯣꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯊꯥꯖ ꯅꯪ ꯍꯥꯏꯌꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯍꯧꯅꯁꯥ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯔꯨꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯗ꯭ꯔꯥ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯊꯥꯖ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯇꯧꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯀꯠꯊꯣꯛꯂꯒꯦꯅ ꯈꯟꯖꯈꯤꯕꯇꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯂꯩꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯐꯝ ꯊꯣꯛꯏꯅ ꯃꯗꯨꯗ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯕ ꯊꯥꯖ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯕꯕꯥꯗ ꯈꯔ ꯁꯦꯡꯗꯣꯛꯄꯤꯌꯨ ꯄ꯭ꯂꯤꯖ ꯊꯥꯖ ꯄ꯭ꯂꯤꯖ ꯑꯩ ꯕꯕꯥꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯂꯣꯏꯔꯦ ꯌꯦꯡꯒꯗꯧꯕ
ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯏ ꯆꯧꯁꯤ ꯍꯥꯏꯅꯣ 이만에 많이 라야 되니. 웅저우세. ꯍꯣꯏ ꯆꯧꯁꯤ ꯂꯥꯛꯑꯣ 시다 하면서. ꯍꯣꯏꯁꯤꯗꯤ ꯅꯣꯏꯕꯨ ꯏꯟꯖꯥꯡꯗꯣ ꯀꯝꯗꯧꯒꯦꯅꯦ ꯍꯥꯎꯋꯦ ꯏꯃꯥ ꯁꯨꯝ ꯏꯟꯁꯥꯡꯁꯦ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤ ꯏꯃꯥ 마, 그대도 옹피로. 세. 세. 하이 마이코 세 시다 파모세 와리 사지 그이노 이마. 이마나 남부 거우리세 아따이기 나띠 nangi pabungna sahi kun changna torumba kesto ai khoina ngamene asing ma asing baini ne noi aduna court ki rai gi matungina ai khoi paisa yam phangdo bu leire ne adu nang lairik laisu tamba su loisal abanina nang kari tauge na khaliba amatang di hayudana imada 이마. 바봉기 민다. 인스티튜트 아무 링크라가 센터 레지던 싱기 마팅 방게나 칼레. adudi yam phabagi wani ne Hey, na akhoi boss no warim sa jahar ne. Kanagi boss? Ay khangde. Thingi, lambi thadose. Hey, akhoi boss kana ne khale ha. Mado, oining boys no. Asumna lambi da nupi angang lakna basibu. Akhoi sibu sanga do na khaliro. Lambi thado. Hey, khodi na khodi. Oi, kari tawra. Pasani yadrabo. Hey. Sayang ka ini. Nasaan ni TV ba? Wow na hili ba? Madudani ne ay nangawi siya. Tampani ne, ito na biyaw siya no? 그나로 시누마. 마이. 거기 벌써 와리 차지. 빔자지 짤랑으로. Ayun na nahan kay apaw tips ni sida lena medna. Horo. Nakhoi di manaraga jani ne. Noi na hawai gi kadar do. Hojik su zum jathari. You dead. Ali sini kursiga hoba. Boss, tapadi yung bujo romani na. Sasalo. Yes, come on. Chala se. Rizal sahab, angang sidik kasu thodokdi tawdre. Adubu nong ninidang pothabiraga yumda hanbibi yarani. yam nungaijare lengthosi Dance batong di dance jema mathang mathang pita piu ko. Pani sister, ay amu hajarake. Problem layagadi adum haibiro akhoi laksagi. nabung sa intoro lao Ising hana kitang taksi ko. Se nayado lau na kato. Ya lau ka thokdradi kamai induino. Aina inbase hauroi na khalira. 사이보다 나 굿 야오기니 따오니다. Tokshine shimana. Aina inba janing da toyongani. 아스 인도 밀러우세.
ꯏꯃꯥ ꯑꯁꯤꯒꯤ ꯈꯨꯠ ꯌꯥꯎꯈ꯭ꯔꯦ ꯌꯥꯕ ꯍꯦꯠ ꯀꯩꯗꯧꯔꯦ ꯋꯥ ꯍꯦꯛꯇ ꯂꯣꯏꯊꯣꯛꯅꯔꯁꯤꯀꯣ ꯊꯩꯕꯤꯃ ꯅꯪ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯌꯥꯇꯥꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯃꯇꯝꯗꯨꯗ ꯈꯪꯕꯤꯈꯤꯗꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯕꯁꯨ ꯃꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗꯗꯤ ꯅꯅꯥꯛꯇ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯑꯩ ꯇꯝꯐꯥꯅꯤ ꯅꯤꯡꯊꯦꯝꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯅꯤ ꯆꯪꯉꯣ ꯆꯪꯕꯤꯌꯣ ꯁꯤ ꯂꯧꯁꯜꯂꯨꯁꯤ ꯁꯤ ꯂꯧꯁꯜꯂꯨꯕ Thank you. ꯏꯅꯥꯎ ꯉꯁꯤꯗꯤ ꯅꯪꯒꯤ ꯗꯗꯥꯒꯤ ꯁꯦꯕꯥꯁꯦ ꯑꯩ ꯇꯧꯖꯔꯒꯦ ꯁꯤ ꯅꯦꯍꯥ ꯀꯠꯊꯣꯛꯑꯣ ꯑꯩ ꯂꯒꯦ ꯁꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯗꯗꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯆꯥ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏ ꯐꯃꯨꯡꯒꯤ ꯅꯪꯅ ꯁꯥꯎꯕ ꯆꯨꯝꯃꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯗꯤ ꯈꯟꯊꯍꯧꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗ ꯑꯩ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯅ ꯂꯣꯏꯅ ꯇꯥꯔꯦ ꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩ I love you so much ꯊꯥꯖ ꯀꯩꯗꯧꯔꯦ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ 이붕어 닝템기 테크니컬 인스티튜트 이노그레이션 tꯧꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯇꯥꯡ ꯀꯌꯥꯗ ꯂꯥꯛꯏꯕ ꯇꯥꯡ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯇꯥꯔꯦ ꯑꯗꯨꯒ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯃꯌꯥꯏ ꯇꯥꯡꯕꯨꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯗꯨꯝ ꯂꯧꯕꯤꯅꯕ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯖꯔꯕꯅꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯕꯗꯨꯝꯇꯪ ꯂꯩꯖꯔꯝꯃꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯗꯕ ꯏꯆꯥ ꯅꯤꯡꯊꯦꯝꯁꯤ ꯃꯔꯥꯏꯕꯛꯇꯤ ꯀꯌꯥ ꯐꯅ ꯍꯧꯔꯛꯇꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯑꯈꯥꯡ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯕꯅꯤ ꯃꯌꯥꯝ ꯆꯥ ꯄꯥꯏꯕꯤꯌꯨ ꯆꯥꯗꯣꯡꯗ ꯄꯥꯏꯕꯤꯌꯨ 이붕어 ꯇꯣꯝꯄꯣ ꯃꯁꯤꯅ ꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯃꯐꯝ ꯑꯃ ꯈꯪꯗꯣꯛꯅꯔꯁꯤ ꯍꯥꯏꯗꯅ ꯏꯆꯦ ꯂꯥꯛꯏꯕꯅꯤ
ꯑꯗꯣ ꯀꯝꯗꯧꯁꯤ ꯍꯥꯏꯅꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯕꯨꯛꯇꯤ 이민내 이콩로 우나라바니나 마담지 답타버디 아파버 왜로로야 하저리바 아두니 ꯀꯩꯗꯧꯔꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯄꯨꯟꯁꯤꯁꯦ ꯐꯖꯗꯕ ꯉꯥꯛꯇ ꯃꯇꯝ ꯑꯃꯗ ꯉꯥꯎꯈꯤꯕ ꯂꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯁꯤꯗꯒꯤꯗꯤ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯔꯁꯤ ꯀꯩꯗꯧ 이마! 짝 로이러보. 짝 로이러보 가이나. 이마 짝 비로 임미. 되게 잘로 두이네 봐. 이마나바싱디네. 마사 마모 티드나. 언혹나 누가이나 레이그레. 마코타 하마가사. 아두가 낭낭아시 짝짝짝 하이지보 까리기노 하이바. ngaiko ngasidine. Nangga ega atabi mangangnadaba yade. Atabi? Kari atabino? Aduburo ibunga. 아이디네 너희 타저지 떡나 눅시자그래 마부 이모 오이나나 바이나네 뭐이 낭 앙깔가네 낭나 식나다나네 로이로 보니고 이마 아이 머두이 못담 그러 와리다 아스 낭 자히 앙앙나 드라바니고 미오이베기 분시시 땅꺽 나이버니 땅꺽 아마 땅 헤헨토키바다 마이 티르가 힘으나 공가이니 이마이 강대고 아이기 방토그다바 타박이 am 레이디 하이지 낭기 타박도 타자라 아가네 마팅 마라인 핵 방자라니 마모아 와마 한게네 항우 까이너 아마 각다 났대 로이나 항우 마모아 하우 까리기노 다닝 템나 아이부 누피 마사 아마니 하이바 캉캉다바금 떠오르시바 호이네 이베마 낭기 마망의기 누파 사람부두수 또크레 아두기수 마탁다 나코이 아니 루홍버기 와 렙너두나 레이리버니 아두니바 마모 마시 파우바다 마나 이부네 하나기 아두마이나 누팜사동나 아둠 칸두나 레이리바 아이부 마나 녹슈 녹나비바 아두가 프라만 똑똑드나 그래야 나이바 아두 마모아 아이시부 누피가 이만만드라바 ꯅꯪꯁꯦ ꯅꯨꯄꯤ ꯏꯃꯥꯟꯃꯛ ꯃꯥꯟꯗꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯊꯥ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯈꯨꯊꯤꯕ ꯑꯃ ꯅꯪꯕꯀ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯃꯤ ꯑꯣ ꯈꯨꯊꯤꯕꯕꯨꯗꯤꯅꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀ ꯅꯠꯇꯦ ꯇꯃꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯇꯣ ꯑꯗꯨꯅꯦꯕ
ꯑꯗꯨꯗꯤ ꯃꯃꯣ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯔꯝꯅ ꯍꯣꯡꯍꯟꯕ ꯌꯥꯗꯣꯏꯅꯣꯕ ꯑꯗꯨꯗꯤ Yes! Idea! Idea! 하이로 마모! 까리 아이디어 너 하이로 봐! 하이로! 마모! 하이로! 세! 낭수 땀파 외동나 투엇바 너우바 잉바 따빠 하이바세 닝템도 웃바 따바 안주디 아이디 그마이노 웃도이바 세! ꯌꯦꯡꯉꯣꯏ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯥꯡꯗꯣꯛꯀꯗꯣꯔꯤꯗꯅ ꯑꯗꯨꯒꯤ ꯁꯪꯒꯥꯕ ꯏꯅꯣꯒꯔꯦꯜ ꯐꯪꯁꯟ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯏꯁꯩ ꯖꯒꯣꯏꯒꯤ ꯁꯣ ꯑꯃ ꯍꯦꯛ ꯎꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯕꯨ ꯏꯁꯩ ꯖꯒꯣꯏ ꯃꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯔꯨꯅꯣ ꯃꯥꯃꯣꯅ ꯂꯣꯏꯅ ꯇꯝꯕꯤꯒꯅꯤ ꯅꯪꯒꯤ ꯏꯁꯩ ꯇꯥꯕꯗ ꯅꯪꯒꯤ ꯁꯥꯊꯦꯛ ꯎꯕꯗ ꯃꯥꯕꯨ ꯍꯦꯛ ꯉꯥꯎꯍꯟꯕ ꯉꯝꯗ꯭ꯔꯕ ꯍꯦ ꯁꯩꯇꯥ ꯃꯥꯃꯣꯒꯤ ꯃꯤꯡ ꯍꯣꯡꯒꯦ ꯑꯩꯗꯤ ꯖꯒꯣꯏꯗꯤ ꯀꯃꯥꯏ ꯁꯥꯗꯨꯕ ꯖꯒꯣꯏꯁꯤꯗꯤꯅꯦ ꯁꯨꯃꯥꯏ ꯁꯥꯒꯗꯕꯅꯦꯕ ꯙꯤꯟ ꯇꯦꯟ ꯇ ꯈꯤꯠ ꯇ ꯙꯦꯟ ꯇ ꯙꯤꯟ ꯇꯦꯟ ꯇ ꯙꯤꯟ ꯇꯦꯟ ꯇ ꯌꯦꯠ ꯑꯣꯏ ꯇꯦ ꯇ ꯈꯤꯠꯇ ꯇ ꯘꯤꯟꯇ ꯇ ꯈꯤꯠꯇ ꯙꯤꯟ ꯇꯦꯟ ꯇ ꯈꯤꯠꯇ ꯇ ꯘꯤꯟꯇ ꯇ ꯈꯤꯠꯇ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯅꯈꯣꯏꯗꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇ꯭ꯔꯦ ꯅꯨꯄꯥ ꯁꯥꯗꯅ ꯈꯩꯅꯤ ꯆꯥꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯦꯟꯗꯨꯅ ꯂꯩꯔꯦ ꯃꯇꯝꯁꯦ ꯌꯦꯠ ꯑꯣꯏ ꯑꯣꯏ ꯌꯦꯠ ꯆꯨꯝꯃꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ 누가 매한테 누피 내고 도면 떠오르시 딘테 덴타 딘테 기타타 긴타타 ꯌꯥꯝ ꯍꯩꯔꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯄꯥ ꯁꯥꯕ ꯇꯣꯛꯀꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯇꯦ ꯆꯨꯝꯃꯤ ꯀꯩꯅꯣꯅꯦ 이거 ꯇꯧꯏꯁꯤꯕꯣ 인도는 농아로버 나태 인도는 누파 마사 맹수 파진 들어가 있어 보이다 미리시고 나태 누파 시스고 인도는 원인이 비고 속들기 쉬워 에이 낭수 오닝브라 하 낭수 오닝브라 낭수 오닝브라 낭수 오닝브라 나이 콘해 남주가 먼저다 ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯊꯥꯖꯒꯤ ꯖꯒꯣꯏ ꯑꯃꯁꯨ ꯌꯥꯎꯅꯤ ꯍꯥꯏꯔꯤꯅꯦ 마음 저거야 이브러네 마 하네도 ꯅꯠꯇ꯭ꯔꯤꯅꯦ ꯂꯨꯍꯣꯡ ꯃꯇꯝꯁꯨ ꯂꯦꯞꯅꯔꯕꯅꯤ나 마부 루홍도래봐 누피 온데 야다더나 누피 올라버니네 말로보다 누파가서 돌아 말네 솜드라 낭나 땀파가 아로이베로 마스 타레레 ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯐꯥꯎꯕ ꯆꯠꯄ ꯍꯧꯗꯣꯔꯦ ꯅꯪꯁꯨ ꯅꯁꯥꯒꯤ ꯂꯨꯍꯣꯡꯕ ꯈꯪꯖꯔꯝꯗ꯭ꯔꯦꯅꯦ ꯍꯥ ꯅꯪꯗꯤ ꯈꯪꯉꯦꯗ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯏꯃꯥ ꯍꯣꯏꯅꯁꯨ ꯍꯥꯏꯔꯦ ꯃꯥꯃꯣ ꯀꯨꯟꯖꯕꯤꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯦ ꯅꯪꯁꯤꯗꯤ ꯑꯗꯨꯒ꯭ꯔꯦ ꯚꯥꯏ ꯊꯥꯁꯤꯅ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯅꯦꯅ ꯍꯔꯥꯎꯖꯩꯁꯦ ꯎꯕꯗ ꯑꯩꯗꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯀꯥꯏꯔꯗꯤꯀꯣ ꯄꯥꯞ ꯁꯣꯏ ꯐꯖꯅ ꯅꯪ ꯑꯩꯗꯤ ꯃꯥꯗꯤ 이전ꯗꯒꯤ ꯍꯦꯟꯅꯁꯨ ꯈꯟꯗꯦꯅ ꯚꯥꯏ ꯅꯪ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯔꯗꯤ ꯈꯪꯒꯅꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯕꯁꯨ ꯌꯥꯔꯣꯏ ꯂꯣꯠꯄꯁꯨ ꯉꯝꯃꯣꯏ ꯂꯣꯠꯂꯨꯗ ꯚꯥꯏ ꯅꯪꯅ ꯃꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯖꯥꯠꯂꯅꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯇꯝꯐꯥꯅ ꯈꯪꯗꯧꯕ ngasi kanglei technical institute asigi inaugural function asida jagoi gi sequence ama khudol tamjari jagoi asibu khudol tambigadoribi aikhoi gi miss thaja amadi maki kangbusi thaja ngasi dinang nupi ama lamedana
ꯃꯥꯟꯗ꯭ꯔꯅꯦ ꯑꯩꯕꯣ ꯃꯥꯅꯤ ꯊꯥꯖ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯁꯦ ꯀꯨꯏꯔꯕꯅꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯇꯨ ꯑꯥꯗꯤ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅꯗꯤ ꯂꯣꯏ ꯈꯪꯉꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤꯕꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯣ नत्रदी दशा ताजनी नंसु हानदी खरा मखै खंलंगनी खली माना कैदौनुंदा नंग बुलहोंगो वाक्सिंगी उले नंगला बिगुला नंगबू तंबा हौगलो ngamla saksilao khidara नंबु नसागी इज्जत कब येंग्रबो हा नंबु नसागी वखल का कब फादब ngam दो मिसकलो नंदी
ꯅꯁꯥꯒꯤ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯕ ꯃꯤꯔꯥ ꯑꯩꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕꯤ ꯃꯤꯁꯛꯇꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯦꯟꯅꯕ ꯆꯠꯃꯤꯟꯅꯕ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯎꯔꯒ ꯀꯔꯝꯕ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯀꯔꯤ ꯂꯨꯍꯣꯡꯕ ꯃꯗꯨ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯂꯣꯏ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯕ ꯃꯈꯩ ꯀꯔꯤꯒꯤꯅꯣ ꯁꯦ ꯍꯥꯏꯌꯣ ꯁꯦ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯇꯝꯐꯥ ꯂꯩꯕꯗ ꯅꯪ ꯅꯁꯥꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯥ ꯊꯥꯖ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯗꯤ ꯑꯩ ꯅꯠꯇꯦ ꯆꯠꯁꯤꯂꯥꯛꯑꯣ ꯅꯍꯥꯟ ꯃꯈꯩꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯇꯤꯜ ꯂꯥꯏꯀꯤꯗꯕ ꯃꯈꯩ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯌꯨꯝ ꯄꯥꯅꯤꯡꯉꯛꯇꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯐꯥꯒꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯣꯞꯄꯦꯗꯅ ꯍꯦ ꯁꯅꯥꯟꯕꯤ ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯊꯣꯛꯆꯔꯨꯅꯨ ꯍꯌꯦꯡꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯒꯅꯦ ꯅꯨꯄꯥꯗꯣ ꯆꯦꯟꯈ꯭ꯔꯕꯗꯤ ꯊꯥꯖꯒꯤ ꯗꯁꯥꯁꯦ ꯅꯉꯣꯟꯗꯁꯨ ꯇꯥꯖꯅꯤ 타자 ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛꯂꯥ ꯄꯥꯝꯗꯕ ꯃꯤꯔꯥ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛ ꯅꯠꯇꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯗꯤ ꯀꯥꯏꯅꯕꯇꯅ ꯊꯜꯂꯤ ꯅꯪꯅ ꯄꯨꯟꯁꯤꯕꯨ ꯑꯁꯨꯛ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯂꯕꯗꯤ ꯃꯗꯣ ꯅꯪꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯣꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯊꯥꯖ ꯅꯪꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯑꯩꯗꯤ ꯎꯕ ꯉꯝꯗꯦ ꯊꯥꯖꯗꯤ ꯀꯞꯄ ꯄꯛꯆꯗꯦ ꯅꯪꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ ꯄꯤꯗꯣ ꯊꯤꯊꯣ ꯊꯥꯖ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯑꯣ ꯆꯠꯂꯣ ꯍꯧꯒꯠꯂꯣ 이마! Kari, lupa lakon mga. Pigani. Aduh, siya ang matuna masok pa di yaroy. Tahu batabu ibu ngo. Patam kredit piyo. Yare mo. Makata bidak lano. Natarong ni harap di. Choy natarong ni. 그나로 그이들의 지문에
Layo, sung sian bayaro layo. Hello? Kana oibirabano? Ay tampane. Nang Taja natra. Kitang kan haibiro. Amata tadre. Hello? Kana iPhone ni hujik po. Ting konsido. Ay dasatare. Nang janbiduna. Ningthemda phone ta bibio. Karino ne nang dasataraga ningthemna karigi. Madi leitiye. Taja. Kanai pono. Kanano khangdiye. Akhoi ba hangakpane. Oh. Aidi. Hello? Please. Nang thasna batau gano. Ay nupi oibigi jet soidana mangba tare. Ningthembu phubikiba gunda singduna aibu kidnap tawbire. Thangnaba mikupta kari thokadage tamba gamde. Se Tampha. Hello. Ay tampane. Nangbu phubikiba gunda singduna aibu kidnap tawbire. Ha. Ay laki. Taja, nang mapamsida. Tampha, aingwanda kana amatana singnarakpa ngamlo. Taja, nang aibu laman khumningduna. Minektuna aibu pharibra. Nang nasuk thakantaba tabak tawngani habase. Ai khanbau khalude. Nang aduna pelabra. Tampha, ngasi ibani unabagi aroiba numit oirabani. Nangna hainingba chainingba loina chehoro aingonda. Chalo haibanine. Nang gari start tawraga leiramo. Hek yaubaga sakhiba yanaba. Aibu koi pupudi sharupudi. Aibu hatau piro. Nang shiba yakiroi. Chaslo. Aina nangonda sinage khaliba misakto. Sida leirabani chango. Ai ngamoye. Chango. Ai ngamoy. Yenge chango. Ai ngamoy. Chalo. Yengo.
파세. 따나시 그렇게는 따나시. 따로. 자, 레이고 생각보다. 레이고. 무슨 비싼 바우이네. 무슨 농맥이 입이네. 무슨 푸다 군다네. 무슨 군지네 미자. 군지네 미자. 무슨 실을 끌는 거면 쉬어. 아이고 이 콘택이 나. 타도 까이기는 보이시보 타도 까리도요. 하이 한덕기네. 나 거의 시엘라고 누고 시엘마세. 양 와바네. 거의 쉬어. 나 거의부터 안 하거든요. 양 와바자네. ꯒꯨꯂꯥꯞ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯇꯤꯡꯈꯪ ꯑꯣꯏꯅ ꯐꯪꯕ ꯇꯥꯔꯦꯗꯅ 그러게 그걸로 봐. 따놓는 뭐 따놓네. 난 토끼가 싶다 샤리. 야로 내는 건데. 내가 다 터졌게. 아.
타자 타자 ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯛꯏ ꯑꯩ ꯃꯉꯣꯟꯗ ꯏꯔꯥꯟ ꯌꯥꯝꯅ ꯂꯦꯡꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯇꯝꯐꯥ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ 이반이기 반통 여우래 하백이 누가이바부 까리노 타자가 나하까기 까이나와기 매작도 아이나 좀 부지주빠기 오이나 부지라기 ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯌꯨꯝ ꯁꯥꯔ ꯂꯩꯅꯤ ꯂꯩꯅꯤ ꯑꯪꯀꯜ ꯁꯃꯨꯗ꯭ꯔ ꯆꯠꯁꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯃꯨꯗ꯭ꯔꯗꯤꯅꯦ ꯌꯥꯝ ꯂꯥꯞꯄꯦ